Kangbaidagi Kuchukulai Kia Pagat Krehadi. Nahanamidang Surjanpur District ki Kangbaidaги Bisnupur District ki Manung Chanba Torbung Tamna Bom amadi Nongmai Kap Tharaktuna Akanba Landa Chathakraba matung Combined Security Force na Kangbaida Chathakiba Operation da Yamlaba Kuchukulai Kia Phagatle haina Police ki PRO na thadorpa cherol amana phongdorkle Police ki cherol sna makhata na hai Torbung da Chathakiba thaudok matungda FIR ama register tawdura Combined Security Forces na sathakiba operation aduda Kangbaidagi long range ki improvised pompi ama medium range improvised pompi mari medium range barrel blast improvised pompi ama kg ahum rom lumba IED ama single barrel firearm ama amadi tongan ba nongmai gi kap thokraba nongmai maru tara tret phagale hari zerol sina makha taraduna phagalaba IED adu bomb disposal squad na tek ta kaidana lokhatuna mangan khre hauzik DIG amadi police ki makok thongba officer ke ana thodok thokraba mafam sing aduda haktengna na chatuna yengsinba ga loina makha ta na palda ba thodok throktana ba akan ba section thorang lokhale amadi mapung phana irang laksin bangam le hari coordinated attack ni lengak na Surjanpur dagi nongmai sing phagat kadabane haina MP Bimol akoijam na phongdokre nahanumidang pung ni pan gimnet kun thamanga rom tarak pada Kuki terrorist sing na tongan ba Kangbai gi mafam sing dagi torbung sabale kai tamna bom taret amusung nongmai maru kya kap senduna chatharkiba attack adu coordinated attack ni haina Inner Manipur Parliamentary Constituency gi Congress MP Dr. Angomsa Bimol akoijamna ngarang parliament ki complex sa phongdokre mahana makhata na phongdokibada nahan gi attack adu numit kharani gi mamangda masagi mayumda hanjinduna leraklaba IDP sing da chatharakpani khulai paiba ki manungda Surjanpur da leiriba lo na yata bu khunsu khulai sing lenga ki maikai dagi ningthijana khonggatabadagi nahan gi thaudo asi thorakpani haike maramastin lenga ki maikai dagi thaba se mai pak na pangthok na bohonagadabani ai ha ki maikai dagi su parliament da thaudo asi gi matang da pukhana bohonagane masigi khudong saba phangna na bohona khigani haike Torbung da Kuki terrorist sing na amuhana bom nongmai kapsilakpagi mayok ta paksan na pen da phongdok narakpa sing gi manung channa tampak ta thauna pharaga sing da mathauna uthokpa ngamdriba karigino haina thamlakle nahan Torbung da Kuki terrorist sing na amuhana landarakpa bu samurau naurem apunba nupi lup ki thaumi sing na akan mong da pen da phongdok pagaloina na lup asigi secretary oinam sawa chanura security force sing na tampak ta di thauna pharaga sing da na mathauna uthokpa ngamdriba karigino hangkhre wafam asig kumja 2023 gi 3 daga chitharakiba Kuki singi landa aduna maram oiraga sahi ani makhairom hena relic kem ta changjafam lauduna leiraklaba totbungi maikai gi IDP singna masa masa gi mayumda hek hanjinba horakpada nahanumida ikhang khanghaudana Kuki lalhoulup singna phogak saw ikai PS na koliba torbung sabalaikai tamna bom taret jawna nongmai maru chani rom hena kapsilaktuna akan moongda attack chatharakiba thawangbu yaninda ba phongdokpo oina samurau naurem apunba lupki thawmi sing amade samurau high school da hangliba relic kem ta leriba IDP singna samuro kaithal da pundona sathakiba khongjang aduda saruk yaraduna phongdokhibane mahana makhata na hai central amadi state force na tampak ti yengliba mijeng asomna singda su yengbiyo tampak khakta da hero sabagi thong si topiro ngahan thokiba thawdok se haujik laibak sida paliba governor na lusing balengak sina chapchana pakhum ama pigadabane kariguma chapchaba pakhum ama piraktaba taraga di CSO club amadi mera pai bisinga punna khusamnaraga makhal kyagi khongjang changsalakani haina section warol thamkre Malem Thongam Senapati da Thongkhre Cycling for Manipur Peace Cyber Theme da ing tapagi pausal puraduna Delhi dagi Manipur tamna cycle da khongsala khiba transgender social activist Malem Thongam ngarang maulan silaktuna Senapati da Thongkhre Nakala da mahaki khongsa da sibu tension oihanabani masida tholokpa pamda ba thodoki daikta lauroi haina kotugi media cell na thadrokpa cherol amasulai sahi asimaki October ani dagi hauduna Delhi gi Qutub Minar dagi Manipur tamna cycle thoduna khongsala kiba transgender social activist Malem Thongam ngara ayuk mau da thunglakhi mau police na mahakpo reception tawkhe makhatara mahak cycle thoduna laklaga ngarang numidang Senapati district headquarter da thunglakhi mahakpo Senapati district police na reception tawkhe mahak asi phawa Senapati da laigani aduga thasigi taramapan gi ayuktagi Senapati dagi Imphal tamna laklagani hade marasida kotugi media cell na mahakki khongsada si tension thokhana ba khongsad haina phongdokriba laikhrabane adubo Malem Thongam na di kotu na thamlakiba wafam asi handokpiyo haina apel tawri mahaki khongsat asi Manipur da tangdulai taba poraknabagi khongsat ni haina su Malem Thongam na haide Kuki sing na ngarang ahing da cyclist Malem Thongam sangsilakpada Thomas Ground Kangui da miyam thola o thengna ba haina emergency laokhre haide
Anouba lalhoulup ama semkhre Manipur da MLUFKPA Manipur Liberation United Front Kangleipak People's Army kauba Anouba lalhoulup ama sem la hadi Anouba lalhoulup asigi thau pubasing amadi chairman KC James Elias Paikhomba Private Secretary Gunjit Vice Chairman Deputy Leader Johnson General Secretary Moraba Media Coordinator Sanajauba Intelligence Security Head Salaigamba Finance Sanathoi Chief of Army Staff Lantak Palua Women Affairs Sinthale Cultural Moral Officer Pibarel amasung Supply and Logistic Officer Herasandrani Hari LFUFKPA gi Media Coordinator Sanajauban ahanba thadorpa serol asidahai haukiba 2023 gi July 21 da wakhalon manaba Comrade singi apunba yawan lantek ama sangsinba ngamna bagidamak Comrade satruk henbana kaksing dalaiba Mondum Hilde saruk yaduna amata oina yawlop asip home dawbani Indiana Kangleipak subnam da loksing kraba matungda capitalism amadi corruption na haraba Kangleipak ase ningtamba Kangleipak ama phangdraba phawba amadi manaba khunai ama oidrba phawba khutta khulai paiduna lan thengnaba haibasi aikhogi amata ngairaba pandamni hairi Anouba yawlop MLUFKPA saphong lakpana manam oiraga lup atopagi marakta leiba amata oibagi nungsi chanaba dusu ka haningde kainaba thabak thorom su tawroi hairi hojik thengnariba narco terrorist Kuki militant senga lan thengnaba sida chu lampham khuding ki chatuna saruk yaba haibasida amata oina yanakhe Comrade satruk henbana amamamta oina khuyek pidra lup asigi thau pugadaba sigase khankibani hairi Lengakna terror attack moral support tawriba KZC gi mathakta action lokhatgadabani haina athobana phongdokkhre Lanjena halaba khunja singna mayumda hanjinari ngai gi nungaiba phawrokpagi tanja asida Kuki kholai paiba singna torbungda bom amasung nomai kapsilaktona landarakpagi thawong adubu kokomina akana maongda condemn tawkhre kokumi coordinating committee on Manipur integrity convener khurajam athoba yawna tim amana ngarang Kuki na landarakiba torbungi oiriba phibam hakthena yengsinkhe khongsanadada thobana hai mayumda hanjinana bagi yamna tangno phangba tanja lakpagi mikup asida kangbai gi mafam amadagi terrorist gi maongda chatharakpa thawong asi mina akanba moongda condemn tawi bom yawna nomai kapsilakhiba terrorist ki thawong asi peace pamba normalcy pamba mipum khudimana condemn tawpham thui lenga asigi leiriba enforcement agency singna asigumba terror group singna maning tamna chatharakliba landa asida karamna tawrakliba no haibda thijingadabani amasung asigumba thawong asi makhatana thohandana bohonagadabani haina athawbana phongdokhe mahana high peace pamba mi singna masagi yumda changlakpa haibasi masagi rights ni masida kanagumba amatana thingba yaroi security ki section Thorang hena kanna paikhalaga asigumba thawdo ase makhatana thohaloidabane thohaliba sing lengakna akadamong da thabak sing lokhatgadabane marasida Kuki Jo Council gi maikaidagi ginja bojong kowa mana thadorpa serol amasu phangi serol adu hana dagi sem charaga draft tawraga thadokpa mali haina athobana marasi khre mahana hai Kuki Jo Council gi serol ase hana terror attack tawraba matungda achumba saraga thadorpani haina lawi serol ase thadorokliba KZC gi mathakta chapchabu legal action lawgadabani haina kokomina Bisnupur District Police ki SP da su complaint file tawkhre DGP da su file tawgani bom yawna terror attack tawbada moral support tawba organization KZC asi India government support tawgadra Manipur gi laimaita adumak laihangadra hangladuna kariguma tumin leiraga dilenga asina su moral support tawba amasung puning thawgatpani lawgani haina thawbana phongdokhe panbaya abadi sahi ani makha hena lanjena halaba IDP singbu government na lauthukibagi matungina satliba December tha asigi manungda masagi mayamda hanjil handuna khunda laita hanaba kumina relic camp sing da ahing yarakpu yawna khongjang sang silibane Pakistan na makhatana India gi plane sing paiba thinjin khre Pakistan gi atya sarukta India gi plane amata paibi yaro hena athingba thamduna lakhiba do Pakistani authority na ngasidagi laklaba January kulumdoi phawba sangdokre hari haukiba April thada Pahalgam attack ki thaudok matungda Pakistan na India gi plane sing paibi yadana ba thingjin khibane japana ba maongda India na su Pakistan da athingba thamle athingba si laklaba tang kunga marida loigadabani adubu Pakistan Airports Authority PAA na January kulumdoi phawba sangdokre hana pawgi source asina hairi US military attack ta Nipan Sikhre hari Nongpok thamba Pacific Ocean da drug trafficking jahaz singni haiba ahumda US military na chathaba attack singda Meeoi Nipan Sikhre US military gi matungina attack adu Meeoi kiamaram hat khraba wathok oiba kem amagi manungda khwaidagi nauba oina ningthokaba numita chathakibane Pentagon chief pete Hackset gi makhada US military na September anganbadagi hauna Caribbean Sea amasung Nongpok thamba Pacific Ocean da yamdrabada jahaz kunga taruk
mang takhanduna amasung yamdrabada mioi maudraga mga hatuna drug smuggling tauba jahasing ne haiba aduda target taukiba hi sing aduna drug sing pui haibage akalnaba evidence US authorities na pikide administration gi mathong khangdaba thabak sing adugi matang da lepak ponumita all senators briefing ama laigani haina Senate minority leader Saks Marna haike BJP ki lusingba ani drug trafficking case ta phare hadi imung manungi mioi singna police na lokhot khraba matung mafam khangdana mangkhre haiduna report tawra khraba West Bengal gi den hata dagi BJP ki lusingba ani drug trafficking case ka mari lenana police na phare hadi local BJP president Krishna Bharman amasung BJP worker Asutosh Ray haiba mioi ani asidagi police na yaba tablet gram yankhai manga su recover tawba ngam le hadi mioi singa sigi imung manungi mioi sing amadi local BJP lusingba singna di makhoi bu police na lokhatuna manghan khibagi thawong amadi makhoi dagi drug recover tawre hairibasi lana mara season ba thawong ne amasung political ge oiba Iran thok na ba senbane makhoi bu police na lokhat khiba dusu maram amata laitana lokhat khibane mafam marang khangdana makhoi bu lokhat kharga imung manungi mioi singna police station na satuna hanglubada police officer singna di makhoi bu pha khiba laite hana phongdorakhi ibada phangdabadagi makhoi ma khre haiduna wakat khibane haikhi thawdo asigi matangda Trinamool Congress ki din hatagi block president Deepak Bhattacharya na matter asi administrative ki oiba wafamne amasung Trinamool Congress na police da insinba thawong amata laikide karigumba BJP ki worker singna anti social oiba thabak thoram singda chenaram labadi administration na thinthaba laitana action lokhatkani haina phongdorakhi CPI lusingba Muhammad Salim draft roll the Brahman on khre West Bengal the voter list ki special intensive revision SIR da asoba aranba amada CPI gi state general secretary amasung hanagi MP Muhammad Salim amasung mahaki masanupa artist Aziz Brahman gi aroiba maming awasti haina ngarang phongkiba draft voter roll aduda yawrakhre haidi Facebook post amada Aziz na Election Commission of India na ayhakpu Brahman ama oihankhre amasung Muhammad Salim suhaiki amasung mahaki voter information gi photograph amasu thagalakhi last name gi section aduda Bengali da awasti haina I Aziz ki information aduda mahaki mapa Muhammad Salim bu marimata ama oina palle last name gi section aduda Salim gi mamingsu awasti hai aigi ipa sahi kya politician ama oirakre mahaki thawdo asida asiguma aranba ama thokpa tarabadi ataidadi kari thoklamba yai habadu kanagumbana wakhalda lamsenduna yengba yai haina Aziz ki wafam palladuna pawgi agency PTI da haiki haidi census ki matangda hana mitok khandokadabane haina JFD na phongdorakre lamdam masida hauzik thoklaba irang amadi mamangda census pangthokiba matamda asoiba kya yaukhiba duna maram oiraga registrar general of India gi miyang makhada Manipur gi census pangthokpaga loinana delimitation tawgani hairibasi asumba khongthang oiroi state asida hana normalcy leihanba loinana lona yadaba maongda mitok kya sangseduna leiribasi hana khandokpa changi haina campaign for just and fair delimitation committee JFD gi maikai gi thamlakhe ngarang wangkhai thangjam laikai da leiba CSSK gi office da pangthokpa pawgi mifam amada JFD gi convener Jitendra Ningombana hai Manipur yauna leba asida leiba state pumba census tawbaga loinana delimitation pangthok number registrar general of India gi maikai dagi khanganba laikre Manipur state ki oina 2023 gi May 3 dagi hauduna ngasi phawba satharagliba irang asina maram oiraga mioi kya mayum makai thadoktuna relic camp singda sangjafam lauduna leire ngasi phawba district amaga changnaba yadaba phibam amada leire masigi mathakta kumja 2001 amasung 2011 da pangthokiba census da aranu mo on the census tawkiba loina na population imbalance ki asoba wathok amasu laikibane ikui kuidana Indo Myanmar border area da illegal immigrant kya detect tawbagi wafamsu laiki state asida thokdeba irang asigi manungda census tawba taraga di karamba official singna report ni thina semgani haibagi asoba wahang ama lakle arana mo ongda illegal oiba mi kya ama census ta yauksin kiba taraga di leiba asigi citizen oina yauksin kiba matamda state asida asoba demographic imbalance ama laktuna hena sathiba phibam ama oirakpa yai mahana makhata na hai JFD census tawbada athingba leite aduba census tawdringe mamangda illegal oirba miyosing asi hana khangdoknaba amadi puthokhinaba India government na mechanism ama puthoktuna thabak pangthokpa change karigumba arana mo ongda census pangthoktuna delimitation tawkiba taragadi state asina thengnarakadoriba
ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ JFDꯒꯤ ꯃꯥꯏꯀꯩꯗꯒꯤ Ministry of Home Affairs ꯑꯃꯗꯤ Manipur Governor ꯑꯅꯤꯗ ꯆꯦꯔꯣꯜ ꯄꯤꯗꯨꯅ khanghankiba leire. JFDꯒꯤ ꯃꯥꯏꯀꯩꯗꯒꯤ census ꯑꯃꯁꯨꯡ delimitation ꯆꯨꯝꯅ ꯇꯧꯕꯒꯤ ꯇꯉꯥꯏꯐꯗꯕꯒꯤ ꯃꯇꯥꯡꯗ Phase 9 ꯃꯤꯌꯥꯝꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ. ꯊꯥ ꯑꯁꯤꯒꯤ 28ꯇꯁꯨ ruling ꯑꯃꯁꯨꯡ oppositionꯒꯤ MLAꯁꯤꯡ ꯌꯥꯎꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ. ꯃꯤꯐꯝ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯦꯔꯕ ꯊꯝꯗꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯖꯤꯇꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤ.